matamnidi haibabu ningol chakaubaga dengiga matam amatada laksinba simakti onthokpa haibaduni ningol chakaubagi nungairaba kumai asi nungaifam khangandaba haibadu yaure official loiba rekota manipur dengi positive oibagi masing lising ohum dagi khara henbatani hairambadi yai haibabu yamna helamgani dengi gi test tawdaba mayam amasu leiram khigani test tawraba phawda positive oi haibagi result laktabasu yauri lanai oina test tawba mayam amasu yauramgani test tawba tawdaba test tawrabasu government ki record laktaba test tawrabasu negative ni hairakpa mayam amadi dengi gi layong ulakpadagi lanai oina hidak langtaksing tawnaba mayam ama leiri record sanba sandaba manipur dengi lainana saithieng piba migi masing yamna yamle haibasidi laikai amada hangbada hekta khangnarabani laikai da nate ayamba yungthongsing dengi na thengladaba yaunarakrabani dengi sandoriba kangi mong sisu imung amada mi amakak sikpagi mahuta kang na chikle haiduna khachiktang lengubada amadagi amada amuk hekta chikpana yum amada laiba mi pulap pulap dengi gi layongna maram oiduna hidak sanaba mayam ama leiribani amaromda amuk dengi laina naraktanaba amadi naraga hekta phanaba hidak haujik phawbagi oina aikhoigi swaida sizinabagi paw tadri haujik chathariba layeng bagi mongdi ulakpa layonga chanaba hidak thabana oiri naraktanaba upaidi kang sighandaba amadi kangna hainagadaba amadi marum kokpham leihandabana oiri nungaiba haigadra nungaitaba haigadra haujik phawbagi oina government gi record ta chaliba chahi asigi oina dengi na maram oidina leikhidaba mi amakhaktani adubu hanadagi atopa lainaga sagonaduna leirakpa miyoising dengi amuk yauksilakpadagi leikhidaba yaure hairakpa yai hanagi masagi lainaga dengi ga punchillakpadagi leikhidabani maram aduna dengi na maram oiduna leikhidaba natti wafam asi tarai tarai na lawba yaba makti natti koihang hangnarubada dengi na mi amakhak leikhidabani haibasi panghai haijinbani leikhidaba yamlabani masi hai haiduna government ki thabakta hekta pendabagi wafam di natti government amadi mari leinabasingna miyamgi yaifanaba honari haibasisu miyamna adumak khangbani lakningliba wafamdi dengi bu miyamna yamna haksin lawi haksin lawba haibabu laina asi epidemic amagumle hainabasu yaurabani maram aduna government na hena haksin lawduna hena kanba mongda thabak lokotpa chummi hanasu haikre dengi gi matangda government amadi mari leinabasingna thabak lokotaba natte handa khakta natte haukiba chahi kayagi mamangdagi government na miyamda laina makal asigi matangda miyamda wakal tahanaba leptan honaduna lakpani yamna kanna honaduna laklabasu matam amadadi kalentha khaktada miyoibada landarakpa kang makal singna haujikti kalentha ningthamta haiban naidana landarak labanina miyamna kangna sandokpa laina singi maramda hena khanganaba honaba amachangi lepa laitana honaba tai malemgi oina makhal makha kayagi laina sing lakpadagi mamal yamlaba mi lak ki punsi mangkre yohar habani khangde tsunami ni khangde mahoksagi oba disaster singnasu mi lak ki punsi mangkre adubu malem basigi akhang ai singna haibada natana miyamna su khangraba wafam amadi haujiki chawkhatlaba matam asidasu malemgi tongan tongan mafam singda kangna sandorokba laina singna sihalliba mi masingna khwaidigi hena yami manipur su adu mangai kangna sandorokba lainana sikhiba migi masing yamna yamlamlagani phibam asidadi manipur da haukiba chahi singdagi hena kanna sandorokpaga loinana epidemic amagi mongda lakliba dengi laina icham chamba laina ni haina leithokpa yaroi government amadi mari leinabasingna honari tauri haiduna routine work oina tawduna leiba chumloi miyamda yamna hena mayek singna khanganba tai hena cheksinaba thabaksing lokhat anaba honaba tai luribadi miyangi thong asini government leiri authority leiri makhoina tawgodabani haina leithokpa yaroi awaba nangadoribasi aikhoi misam miyam sini aikhoida hena wagadaba phibam khangna aikhoi miyamna lokhatpa yaba thabaksing lokhatpa tai dengi lainagi virus sandoriba edis haina khangnaba kang asidi amotpa isingda marum kokte asenba isingda kokte haiba leirabanina ising tungsinduna lehandanaba honaba tai kangna chikhandanaba honabasu tai government mari leinaba authority amasung miyamna punna honaduna dengi gi lan asi thengnaminaba tai